Good morning. Northeast Window News Analysis ta mayam punamakpu taram nokchari ngasi Imphal da phungna khiba pauche singda yawba maru oiba pau khara khanani na janabagi damakta aikogi studio sida lengsinduna leibirabase Manipur ki saknairaba oja YENGKOKPAM DHAKESHWOR oja author and columnist ni oja bu hanmamukta da taram nokchari oja Thagachari oja ahan badalak chaning base aikogi ngasi gi pauche singi headline oinariba ama khatang lakchage mara leitaba micham Taruk Tamtina Halaga Ngakpiyu Hairakpa Yaroi Atuwa Matamda Chirakpiga Dabani Joint Tribe Council Manipur Amasung Ansamna Sumaina Ikugi Hokiba Numita Ikugi Church ki leader Hat Kiba Laiki Dabaduga Marilaina Ikugi Naga Amasung Kukina Nakal Animaki Mio sing Pajin Naraga Amuk Ikugi Kuki Mio Taramari Sina Amuk Tadokiba Aduga Hek Tangnaba Mikupta Amuka Aikogi Nagagi Itininaw sing na sina pangkiba aduga mari lainana aikogi Kuki Zo Council na aikogi laikidaba miyo sing dugi aikogi ngakpiyo haina haijarakpagi matang sida aikogi Joint Tribe Council amasung ansamna yaningdaba wafam duni phongdoragliba se oza pause kamaini yengbe Han moktada Northeast Window Television ki news analysis में तालियो no kona na kurumjari Tajida masi koi sidi lenga haiba ma koi di leitraba lamma manida aduna sidai da kaishu hainingai leite maram di mi hat pa haiba si khwaidi ki highest crime ne haiba si prithvi gi leiba ain punama ki dharma punama ki religion punama ki kano iraga leira pa posida mi du khoi na hat pani aina phol thola bokta phadana leiraga Lairiba put asidi hat paduda Lairiba ruler duna authority duna hat pani haiba sidi adum masana dum taaba pot amane boko sideda thoina yam ka hena khoi ngakningai su oide hande hona idi sigi keno se dum keno torga lakpani aduna sigi Lairiba issue sideda khoina thoidona summi punamu loina mana ngangning ba mong da ngangnari ama tawnari adubu Lairiba phio masi khoina yengba taragadi hojik Lairiba Hoy lengak ne na haineri ba pose masidi lengak na te anarchy ne ko ruler ne authoritarian ne ko moida khogi pura puri khoi da leiri basi imperialism gi colonialism gi spirit tu ne khoi da hojik leiri ba poche haidi khoi gi leiri ba miam sigi unrepresented haitare khoi gi represented poidraba khoi gi wakhan khoi gi idea khoi miam sigi oiba aning ba apambagi wakhalon amata share tawba yadraba adumu makhangi akoina dictate tawraga sigai taw haiba singai tawganu haiba line du da chatlaba adumu makhangi authoritarian amani anarchy amane bako maduna maside akoina thoidona comment piningai gi mathau thoidonga idi leitena khali leri film se yamna kogi akoina kari warep logani akoina kari tawgani haibuna tongar homamani aduga leiriba akogi authoritarian asidagi leiriba authority asidagi akoina karisu aspect oningai di leite maram de mi hatpa haibase deida hale haibase akoina hatpa ne kedong ngamduna haibu samana draba haidi tawriba pose akoi authority ni akoina hatpani noi kedong ngamduna haibu samana bo wafam amane ba thami pose sidaida kaisu sidaida akoina Canada no kai do wada ge na hangdurisi aduna wafam si yam luba yamna koi keno di malaga ko ain khangba ain heba mina budi moi gi ain gi ming de gi yai yati adu da pain ne narangani but ai di ain gi mi suna ta bani na samsamba koi gi sum keno da leiba mini na ko adu mai na ai gi ming de gi di leiba posi authority leiba salai riba aduna tawbani haidana phone tholaga hairaba sideda bu kanada adu authority du change tawdo mangaiba authority change taw bai di kaino leiriba pot asi akoi gi miyamna karo makhangi lenga ama semgala kanda asugumba kano sing asi thoi de gena koi miyamna khangadabne adu khanma ngamdri bokti ngak tap thabi ai ngak ena taw wi ai ko aduga adum sugumba thawdok sidi
ꯊꯣꯏꯗꯣꯛꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯃꯑꯣꯡ ꯑꯃꯗ ꯃꯑꯣꯡ ꯃꯅꯤꯄꯨꯔꯗ ꯃꯤ ꯍꯥꯠꯂꯛꯏꯕ ꯃꯤ ꯁꯤꯔꯛꯏꯁꯤ ꯐꯤꯕꯝ ꯑꯃꯗ ꯀꯨꯏꯔꯦꯅ ꯀꯩꯅꯣ ꯑꯣꯊꯣꯔꯤꯇꯤꯅ ꯍꯥꯠꯈꯤꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯨꯡꯁꯤꯅꯗꯕꯒꯤ ꯅꯪꯒ ꯑꯩꯒ ꯍꯥꯠꯅꯕꯗꯨꯗꯤ ꯑꯩ ꯑꯥꯏꯟꯒꯤ ꯆꯩꯔꯥꯛ ꯐꯪꯕ ꯌꯥꯏ ꯑꯃ ꯇꯧꯕ ꯌꯥꯏꯕꯀꯣ ꯁꯤꯗꯤ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯃꯥꯒꯤ ꯑꯣꯊꯣꯔꯤꯇꯤ ꯑꯃꯒ ꯇꯧꯅꯕ ꯄꯣꯠꯅꯤꯅ ꯃꯗꯨꯒꯤ ꯄꯣꯠꯇꯨꯗꯤ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯀꯩꯅꯣ ꯑꯃꯗ ꯂꯥꯛꯀꯅꯦꯕꯀꯣ ꯄꯦꯔꯥꯗꯥꯏꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜ ꯅꯪꯒ ꯑꯩꯒ ꯈꯟꯅꯕꯒꯤ ꯄꯦꯔꯥꯗꯥꯏꯝꯗꯨ ꯂꯥꯛꯑꯣꯏꯕ ꯁꯤ ꯇꯣꯉꯥꯟꯕ ꯄꯦꯔꯥꯗꯥꯏꯝ ꯑꯃꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯦꯔꯥꯗꯥꯏꯝ ꯁꯤꯞ ꯆꯦꯟꯖ ꯇꯧꯕ ꯇꯥꯕ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯐꯤꯕꯝꯁꯤꯡ ꯑꯁꯤ ꯍꯣꯡꯍꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯃꯥꯒꯤ ꯄꯋꯥꯔ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯃ ꯃꯥꯒꯤ ꯄꯋꯥꯔ ꯖꯦꯅꯦꯔꯦꯠ ꯇꯧꯔꯛꯅꯕꯒꯤꯗꯃꯛꯇ ꯄꯣꯂꯤꯇꯤꯀꯦꯜ ꯄꯋꯥꯔ ꯑꯃ ꯖꯦꯅꯦꯔꯦꯠ ꯇꯧꯔꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯀꯩꯗꯧꯒꯗꯒꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯟꯅꯖꯒꯗꯕ ꯋꯥꯅꯤ ꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏꯅ ꯑꯗꯨ ꯇꯧꯔꯛꯀꯅꯤ ꯑꯗꯥ ꯇꯧꯔꯛꯀꯅꯤꯅ ꯊꯣꯏꯗꯣꯛꯅ ꯑꯗꯨꯒꯤ ꯑꯩꯗꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯗꯨ ꯑꯩꯗꯤ ꯂꯩꯇꯦꯅ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯊꯝꯖꯒꯦ ꯍꯣꯏ ꯑꯗꯨꯃꯥꯏꯅꯗꯤ ꯊꯝꯕꯤꯔꯤ ꯑꯣꯖꯥꯅ ꯑꯗꯨꯕꯨ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗꯕ ꯃꯤꯑꯣꯏꯁꯦ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯖꯁꯇꯤꯁꯁꯨ ꯐꯪꯗ꯭ꯔꯤꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯔꯥꯜ ꯂꯩꯕꯁꯤꯡꯁꯤ ꯆꯩꯔꯥꯛ ꯄꯤꯌꯨ ꯍꯥꯏꯅ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟ ꯇꯧꯕꯒꯤ ꯋꯥꯐꯝꯗꯨꯅꯦꯕ ꯑꯣꯖꯥ ꯑꯗꯨ ꯖꯁꯇꯤꯁꯁꯦ ꯐꯪꯍꯟꯕꯗ ꯀꯌꯥꯃꯨꯛ ꯀꯥꯏꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯊꯦꯡꯅꯈꯤꯕꯁꯤꯡꯁꯦ ꯖꯁꯇꯤꯁꯁꯦ ꯑꯗꯨꯝ ꯏꯐꯪ ꯐꯪꯕꯁꯦ ꯏꯎ ꯎꯗꯕ ꯑꯗꯨꯒꯤ ꯐꯤꯕꯝꯗꯁꯨ ꯂꯩ ꯑꯗꯨ ꯀꯩꯒꯨꯝꯕ ꯖꯁꯇꯤꯁꯁꯦ ꯐꯪꯍꯟꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯑꯗꯨꯒ ꯖꯁꯇꯤꯁꯁꯦ ꯐꯪꯕ ꯇꯥꯔꯒꯗꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤꯗꯒꯤꯁꯨ ꯈꯔ ꯃꯈꯩꯗꯤ ꯁꯥꯐꯒꯗ꯭ꯔꯥ ꯀꯟꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯅꯦ ꯑꯣꯖꯥ ꯖꯁꯇꯤꯁ ꯐꯪꯅꯕꯒꯤꯗꯃꯛꯇ ꯀꯩꯗꯤ ꯇꯧꯕ ꯌꯥꯔꯤ ꯑꯣꯖꯥ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯕꯗ ꯌꯥꯎꯈ꯭ꯔꯦꯗ ꯖꯁꯇꯤꯁ ꯐꯪꯅꯕ ꯍꯥꯏꯕ ꯖꯁꯇꯤꯁ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯇꯣꯉꯥꯟꯅ ꯂꯩꯇꯦ ꯂꯩꯔꯤꯕ ꯏꯁꯇꯥꯕ꯭ꯂꯤꯁ ꯇꯧꯔꯤꯕ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯋꯥꯔ ꯁ꯭ꯇ꯭ꯔꯛꯆꯔꯗꯣ ꯂꯣ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯂꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯁꯇꯥꯕ꯭ꯂꯤꯁ ꯇꯧꯔꯤꯕ ꯄꯋꯥꯔ ꯁ꯭ꯇ꯭ꯔꯛꯆꯔꯗꯨ ꯃꯦꯟꯇꯦꯟ ꯇꯧꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯔꯒ ꯂꯩꯅꯕꯩꯅꯦꯕꯀꯣ ꯑꯗꯨꯗꯩꯗ ꯑꯗꯨꯒꯤ ꯄꯋꯥꯔ ꯁ꯭ꯇ꯭ꯔꯛꯆꯔꯗꯨꯅ ꯃꯦꯟꯇꯦꯟ ꯇꯧꯕ ꯉꯝꯃꯛꯇ꯭ꯔꯕ ꯑꯗꯨꯅ ꯄꯋꯥꯔ ꯁ꯭ꯇ꯭ꯔꯛꯆꯔ ꯆꯦꯟꯖ ꯇꯧꯕ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯋꯤꯗꯤꯟ ꯗ ꯐ꯭ꯔꯦꯝꯋꯥꯔꯛꯇꯨꯗ ꯂꯩꯔꯤꯕ ꯏꯁꯇꯥꯕ꯭ꯂꯤꯁ ꯇꯧꯔꯤꯕ ꯂꯣꯗꯨꯗ ꯑꯩꯒꯤ ꯖꯁꯇꯤꯁ ꯐꯪꯉꯣ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯕꯀꯣ ꯑꯗꯨ ꯑꯅꯗꯔ ꯄꯦꯔꯥꯗꯥꯏꯝ ꯑꯃ ꯁꯤꯞ ꯇꯧꯒꯗꯕꯅꯦꯕ ꯑꯗꯨ ꯑꯅꯗꯔ ꯄꯦꯔꯥꯗꯥꯏꯝ ꯑꯃ ꯁꯤꯞ ꯇꯧꯕꯩ ꯃꯇꯝ ꯆꯪꯕꯅꯤꯅ ꯑꯗꯨꯒꯤ ꯁ꯭ꯇ꯭ꯔꯒꯜ ꯅꯠꯇ꯭ꯔꯒ ꯃꯗꯨꯒꯤ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯆꯪꯕꯅꯤꯅ ꯑꯩꯈꯣꯏ ꯁꯤ ꯑꯗꯨꯝ ꯁꯨꯝ ꯊꯣꯛꯂꯛꯀꯅꯦꯕꯀꯣ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯤꯒꯤ ꯃꯅꯨꯡꯁꯤꯗꯗꯤ ꯑꯁꯤꯒꯨꯝꯕꯒꯤ ꯑꯗꯨ ꯍꯥꯠꯄꯒꯤ ꯑꯗꯥ ꯍꯥꯠꯄꯒꯤ ꯑꯗꯨ ꯑꯗꯥꯒꯤ ꯀꯩꯁꯨ ꯑꯁꯨꯛ ꯁꯥꯡꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯗꯨꯝ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯏ ꯂꯥꯎꯏ ꯈꯣꯡꯏ ꯑꯃ ꯇꯧꯏ ꯀꯔꯤ ꯀꯔꯝꯕ ꯖꯁꯇꯤꯁ ꯅꯠꯇ꯭ꯔꯒ ꯀꯗꯥꯏꯗ ꯀꯅꯥꯗ ꯀꯔꯤ ꯄꯤꯈ꯭ꯔꯒꯦꯅꯦ ꯑꯗꯨꯒ ꯁꯤꯒꯤ ꯄꯦꯔꯥꯗꯥꯏꯝꯁꯤꯒꯤ ꯃꯅꯨꯡꯁꯤ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯅ ꯄꯦꯔꯥꯗꯥꯏꯝ ꯑꯃ ꯌꯦꯡꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯨꯞꯃꯦꯟ ꯑꯃ ꯑꯩꯈꯣꯏꯒꯤ ꯄꯋꯥꯔ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯃ ꯖꯦꯅꯦꯔꯦꯠ ꯇꯧꯅꯕ ꯑꯩꯈꯣꯏꯅ ꯍꯣꯠꯅꯕ ꯅꯠꯇꯅꯀꯣ ꯑꯗꯣ ꯐꯪꯅꯦꯅ ꯈꯟꯕ ꯀꯥꯡꯕꯨꯅ ꯑꯗꯨꯝ ꯍꯣꯠꯅꯕꯤꯌꯨꯀꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯁꯤꯔꯁꯨ ꯃꯉꯥꯏꯔꯦ ꯑꯩꯗꯤ ꯐꯪꯉꯣꯏꯅ ꯂꯩꯔꯕꯅꯤ나 ꯑꯩꯒꯤ ꯀꯩꯁꯨ ꯑꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦꯕ ꯁꯤꯗꯀꯣ ꯑꯗꯣ ꯐꯪꯅꯦꯅ ꯊꯥꯖꯕ ꯀꯥꯡꯕꯨꯁꯤꯡꯅ ꯍꯣꯠꯅꯕꯗꯨꯗꯤ ꯀꯥꯏꯗꯦ ꯃꯔꯝꯗꯤ ꯃꯣꯏꯗꯤ ꯋꯤꯗꯤꯟ ꯗ ꯄꯦꯔꯥꯗꯥꯏꯝꯗꯨꯗ ꯂꯩꯔꯤꯌꯦꯕꯀꯣ ꯑꯩꯗꯤ ꯄꯦꯔꯥꯗꯥꯏꯝꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯇꯦꯕ ꯑꯩ ꯏꯁꯥꯒꯤ ꯑꯩ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯑꯩꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯔꯁꯄꯦꯛꯇꯤꯚꯀꯤ ꯋꯥꯅꯤꯀꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯄꯦꯔꯥꯗꯥꯏꯝꯁꯤꯒꯤ ꯃꯅꯨꯡꯗ ꯃꯣꯏꯅ ꯐꯪꯅꯦꯅ ꯈꯜꯂꯤꯕ ꯖꯁꯇꯤꯁꯇꯨꯗꯤ ꯑꯩꯒꯤ ꯄꯔꯁꯄꯦꯛꯇꯤꯚ ꯑꯩꯒꯤ ꯄꯔꯁꯦꯞꯁꯟꯗꯒꯤꯗꯤ ꯑꯩꯗꯤ ꯐꯪꯉꯣꯏꯅ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯑꯩꯉꯣꯟꯗ ꯊꯣꯏꯗꯣꯛꯅ ꯃꯁꯤ ꯀꯩꯅꯣꯁꯤ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯍꯥꯏꯕꯕꯨ ꯂꯩꯔꯤꯕ ꯄꯦꯔꯥꯗꯥꯏꯝꯁꯤ ꯀꯃꯥꯏꯅ ꯍꯣꯡꯒꯗꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯈꯟꯒꯗꯕꯅꯦꯕ ꯄꯦꯔꯥꯗꯥꯏꯝ ꯍꯣꯡꯕ ꯍꯥꯏꯅ ꯀꯪꯒ꯭ꯔꯦꯁꯇꯒꯤ ꯕꯤꯖꯦꯄꯤꯗꯒꯤ ꯀꯪꯒ꯭ꯔꯦꯁꯇ ꯑꯣꯟꯕꯒꯤ ꯋꯥꯗꯨ ꯅꯠꯇꯕꯀꯣ ꯂꯩꯔꯤꯕ ꯇꯣꯇꯦꯜ ꯃꯥꯒꯤ ꯁꯤꯁꯇꯦꯝꯁꯤꯒꯤ ꯁ꯭ꯇ꯭ꯔꯛꯆꯔꯁꯦ ꯃꯁꯤ ꯀꯔꯝꯍꯥꯏꯅ ꯆꯦꯟꯖ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯤꯄꯜꯁꯤꯡꯁꯤꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯁꯄꯤꯔꯦꯁꯟꯁꯤ ꯀꯃꯥꯏꯅ ꯐꯪꯒꯗꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯨꯒꯤ ꯋꯥꯅꯤ ꯍꯥꯏꯖꯔꯤꯁꯤꯅꯀꯣ ꯊꯣꯏꯗꯣꯛꯅ ꯑꯗꯨꯒꯤ ꯚꯣꯠꯀꯤ ꯀꯔꯤꯒꯤ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦ ꯍꯥꯏꯕ ꯅꯠꯇꯕ ꯀꯩꯁꯨ ꯃꯥꯒꯤ ꯚꯣꯠ ꯑꯃ ꯍꯣꯡꯉꯦ ꯑꯗꯩ ꯀꯪꯒ꯭ꯔꯦꯁꯅ ꯍꯣꯡꯉꯦ ꯅꯠꯇ꯭ꯔꯒ CPIꯅ CPMꯅ MPPꯅ ꯍꯣꯡꯉꯦ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤꯅ ꯍꯣꯡꯉꯦꯅ ꯁꯤꯒꯤ ꯄꯦꯔꯥꯗꯥꯏꯝꯁꯤ ꯍꯣꯡꯒꯗꯕꯒꯤ ꯋꯥꯗꯤ ꯀꯩꯁꯨ ꯂꯩꯇꯦꯕꯀꯣ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯗꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯄꯣꯠꯁꯤ BJPꯒꯤ ꯂꯩꯔꯤꯕ ꯃꯥꯒꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯏꯟꯗꯤꯌꯟ ꯁ꯭ꯇꯦꯠꯀꯤ ꯁ꯭ꯇ꯭ꯔꯛꯆꯔꯁꯤꯗꯤ ꯌꯥꯝ ꯀ꯭ꯂꯤꯌꯔ ꯁ꯭ꯇꯦꯠꯅꯦꯕꯀꯣ ꯌꯥꯝ ꯐꯥꯔꯝ ꯁ꯭ꯇꯦꯠꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯉꯝꯃꯒꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯦ ꯀꯩꯒꯨꯝꯕ ꯃꯈꯜꯒꯤ ꯂꯩꯔꯤꯕ ꯄꯣꯠꯁꯤꯗꯩ ꯀꯩꯝꯇ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯗꯅ ꯑꯩꯈꯣꯏ ꯇꯪꯈꯥꯏꯒꯅꯤ ꯑꯩꯈꯣꯏ ꯉꯝꯅꯕ ꯍꯣꯠꯅꯒꯅꯤ ꯃꯥ ꯁ꯭ꯇꯦꯠꯇ ꯌꯥꯝ ꯀ꯭ꯂꯤꯌꯔ ꯑꯣꯏꯌꯦꯕꯀꯣ ꯁꯥꯏꯁꯤꯗꯅꯦꯅ ꯇꯣꯜꯁꯇꯣꯏꯅ ꯍꯦꯛ ꯍꯥꯏꯕ ꯐꯠꯇꯦ ꯍꯥꯏꯕꯕꯨꯗꯤ ꯀꯥꯏꯗꯤ ꯇꯧꯁꯟꯅꯒꯅꯣ ꯇꯧꯁꯟꯅꯗꯦꯕ BJPꯒꯤ ꯂꯩꯔꯤꯕ ꯃꯥꯒꯤ ꯄꯔꯁꯦꯞꯁꯟ ꯃꯥꯒꯤ ꯇꯧꯁꯟꯅꯗꯦꯕꯀꯣ ꯃꯣꯏ ꯁ꯭ꯇꯦꯠꯃꯦ ꯏꯟꯗꯤꯌꯥ ꯍꯥꯏꯕꯁꯦ ꯏꯠ ꯏꯁ ꯗ ꯑꯣꯟꯂꯤ ꯀꯟꯇ꯭ꯔꯤ ꯑꯣꯐ ꯗ ꯍꯤꯟꯗꯨꯇ꯭ꯋ ꯍꯥꯏꯁꯦ ꯍꯤꯟꯗꯨꯒꯤ ꯗꯤꯐꯤꯅꯤꯁꯟꯐꯧ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯇꯣꯉꯥꯟꯅ ꯄꯤꯈ꯭ꯔꯦꯗꯅꯀꯣ ꯔꯤꯂꯤꯖꯟꯒ ꯃꯔꯤ ꯂꯩꯅꯗꯦ ꯃꯁꯤ ꯋꯦ ꯑꯣꯐ ꯂꯥꯏꯐꯅꯦꯅ ꯇꯣꯉꯥꯟꯅ ꯄꯤꯈ꯭ꯔꯕꯅꯦꯕꯀꯣ ꯑꯗꯨꯅ ꯏꯟꯗꯤꯌꯥ ꯏꯁ ꯗ ꯑꯣꯟꯂꯤ ꯍꯤꯟꯗꯨ ꯀꯟꯇ꯭ꯔꯤ ꯏꯟ ꯗ ꯋꯥꯔꯜ ꯍꯥꯏꯔꯤꯅꯦꯕꯀꯣ BJPꯒꯤ ꯑꯗꯨꯒꯤ ꯄꯔꯁꯦꯞꯁꯟꯗꯣ ꯃꯣꯏꯒꯤ ꯍꯤꯟꯗꯨꯇ꯭ꯋꯗꯣ ꯑꯗꯨ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯅꯕ ꯑꯗꯨ ꯉꯥꯛꯅꯅꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯟꯗꯣ ꯑꯗꯨꯝ ꯆꯠꯊꯒꯅꯤ ꯃꯁꯤꯗ ꯑꯦꯅꯤꯊꯤꯡ ꯂꯥꯛꯄ ꯑꯣꯕꯁꯇꯦꯀꯜ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯊꯦꯅꯒꯅꯤ ꯑꯩꯈꯣꯏ ꯄꯋꯥꯔ ꯁ꯭ꯇ꯭ꯔꯛꯆꯔꯁꯤꯅ ꯉꯝꯗ꯭ꯔꯒ ꯀꯥꯏꯒꯦꯔꯥ ꯀꯥꯏꯔꯣꯏꯔꯥ ꯇꯣꯉꯥꯟ ꯉꯝꯃꯒꯅ ꯅꯣꯏ ꯊꯨꯒꯥꯏꯔꯣ ꯉꯝꯃꯒꯅ ꯅꯣꯏ ꯊꯨꯒꯥꯏꯔꯣ ꯅꯣꯏ ꯄꯦꯔꯥꯗꯥꯏꯝꯁꯤꯞ ꯆꯦꯟꯖ ꯇꯧꯔꯣ ꯂꯩꯗꯅꯀꯣ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯑꯣꯄꯣꯖꯤꯁꯟ ꯍꯥꯏ ꯄꯦꯔꯥꯗꯥꯏꯝꯁꯤꯞ ꯆꯦꯟꯖ ꯇꯧꯕꯒꯤ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯏꯟꯗꯤꯌꯥ ꯆꯦꯟꯖ ꯇꯧꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯌꯥꯎꯗꯕꯤꯗ ꯑꯗꯨꯝ ꯑꯗꯨ ꯑꯣꯏꯅ ꯇꯧꯕꯗꯨꯅꯗꯤ ꯀꯥꯟꯅꯔꯣꯏꯕꯀꯣ ꯃꯈꯣꯏꯅ ꯊꯦꯡꯅꯒꯗꯧꯔꯤꯕꯁꯦ ꯄꯦꯔꯥꯗꯥꯏꯝꯁꯤꯞ ꯆꯦꯟꯖ ꯑꯦꯟ ꯗ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯏꯟꯗꯤꯌꯥ ꯆꯦꯟꯖ ꯇꯧꯒꯗꯕꯅꯦꯕ BJP ꯊꯦꯡꯅꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯗꯣ BJPꯒꯤꯗꯤ ꯁ꯭ꯇꯦꯟ ꯀ꯭ꯂꯤꯌꯔꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤꯗꯤ ꯅꯣ ꯀꯝꯄ꯭ꯔꯣꯃꯥꯏꯁ
ko zero tolerance ai sini ko leriba posi da aduna leriba posi da moigi perception zero tolerance ki perception do perspective to adugi manung ina chathara kwa program ngak ne ba sida akoina kari haningai le paradigm shift change to buna na kaim to upai leite bu ko maram dilai report mayam sing asi aduna thengna ga dai ba political party opposition sing asina makhoi gi paradigm du kaino na khoi da focus to bum sange ba hana same paradigm du gi do makta akhoi na amu ana moi da du to da to bai du mai gi khoi personal mai gi political mileage gi wane bu ko adu sidai da justice ama no adu ada haiba gi poti kaisu leite bu ko aduna leriba poche any akhoi no ji hai ri se BJP gi leriba clear idea ideology sileda my clear perspective sileda akoina masi pamde hai targadi idea of India se change to bata ko masi paradigm shift change to bata adugi political vision nama yaw bata adugi adudai de work to ba karamba India gi hoji le political party je karamba yaw ri gisini le be issue di ko moi loimba accept to vision du clear to do na tro moina hoji vote adu ada phangba ngam da ko to me am tholai se sum yadi inside the law to amni BJP na sum India gi area khudum lu paisa lai sidi Bihar bok to pai gre Bengal paisa gre Assam continue to gre wari bo ko ai to an ba Andhra Pradesh ki Madhya Pradesh ki kari to an ba si lai me am sing sum tam na Rajasthan gi lai dana ko UP ki kari gi lai ba me am sing even lai ba me am sing se masigi posing ase makhoi oiba stand clear ama oina akoina thena kada poti ji sini ena mogi vision nama clear oina sang na mek sengna chatpadu gi pandam du gi ne ko asi thena gai ta gadi chap manana masi contradict to stance ama paradigm ama magi vision nama masi clear to identify to mathau tai ko adara atopa thena kada badu gi vision du kari no hai badu ne akoina khangni sina sumna moi pen de moi nungai te moi du to de hai badu di uteina te gi wane ko vision nama clear vision domta any political party sing sina masi gi pot myam sing si puthok biu manipur kai be yaro ya mi hat pe yaro adu tawra han law no tonga bu ne bo akoina kanduri se sumai kanduri ni akoin thamdu se sumai thamduri ni koina pa be India je sine na clear vision nama vision document nama moi puthok pa ngam bra ko leiba posi da adu puthok kan da di mai gi paradigm shift change to gi mai gi tonga matam sang bi ai ama to bi ai convince to no gi mai mobilization sangi matam sang ni incubation period legani adu mayam sing da koina yeng na ba khoi yeng ba ta ba ne ngai ba ta ba ni hona ba ta ba ne adu hoji gi leiba establish system si da di sidi adum moi gi kanu du phangna ba satha ba ni da sum ma di dum tholak khine ba adada tholak pai bi sidi da koina paradigm shift change to di any political party amagi kari ama change to di haiba pose adum mai kanu si dum thoga leine bu ko senior swine na idithamni hoi thakatre oja aduga makhata na lakjabada hai koi Congress legislature party gi leader Kaisam Chandra na phongdoki ba wafam da ai koi gi naga gi MLA sing na Manipur gi chief minister da thajaba leitrabra haibna hangbaga loinana ai koi gi deputy CM yauna mihut amata da Manipur gi CM da mihut amata na Manipur gi CM si da thajaba leitrabra haiba mahaki wahang siga loinana oja ai koi gi lenga ke chukli se Delhi da leire miyam ga lenga ka samna ba ngamdre habo wafam sini oza kari habini aina hoji mamang na thamjai ba phum sing sida ide dum loimba dum haiba isi su yaw wen khali adra sin thamning ba khatang di ko moi masengi politically mileage long no bagi tonga na buna tonga bam ne adu sumaina lady ba punna saminari ba government amada magi lady ba ministry magi lady ba MLA na magi leadership sense to gi thaje da bagi magi tonga chana badi adum leiba su yai mamang de sum thoki ano buna te bu ko ada sireida akoina ethnic line da ko nagagi MLA na kuki gi MLA na maitei gi MLA na maitei gi mantri na haina sumaina within the government da sumaina claim to buse masi dei to hanjaning de sumna ko magi ledi makhata ba minister sing MLA sing sina si thajaba leitrabra moina tongana si minister cancel yaudna si minister yaudna or si minister cancel lawra chat po magadi haiba issue musu nei na bi ai ko adu yaudna tawri ba pose masi magi ledi ba power structure da haiba mai makhata ba sing sina masi union of command leitrabra haina wahang ama thokpadi yai kisu kaite madu political dialogue ni thona bi ai ko aduna wafam mani aduga laiba MLA natraga minister natraga moidi hairiba si moisi khoi ethnic amagi group amagi minister ni haina moisi khoina min to bi yate ba ko government da di adumai toroga idi laiba pot singe sumaina hayaningi aduna laiba any madu opposition obi amo bi ai khoina magi kamena ma thama tamda ethnic line da kari da base toro wafam thambase masi ai Tahunjaning de, aduga magi leriba posing ase magi union of kamal leitrabra, si minister da leitana ko, adu leitrabra,
ꯑꯗꯨꯅ ꯊꯥꯖꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅ ꯁꯤꯡ ꯄꯣꯠꯁꯤ ꯑꯗꯨ ꯁꯨꯃꯥꯏꯅ ꯑꯩꯗꯤ ꯊꯝꯍꯟꯅꯤꯡꯉꯦꯅ ꯑꯩ ꯁꯨꯃꯥꯏꯅ ꯍꯥꯏꯖꯒꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯂꯥꯛꯆꯕꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝ ꯑꯁꯤ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝ ꯑꯃ ꯑꯣꯏꯅ ꯂꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗꯨꯅ ꯑꯩꯈꯣꯏ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯅ ꯄꯣꯂꯤꯇꯤꯀꯦꯜ ꯑꯃꯁꯨꯡ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯕ ꯑꯏꯕꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯒꯤ ꯅꯥꯒꯥ ꯑꯦꯔꯤꯌꯥꯁꯤꯡꯗ ꯃꯥꯌꯣꯛꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯀꯣꯛꯍꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯒꯗꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ UNCꯅ ꯑꯩꯈꯣꯏꯒꯤ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯗꯤꯄ꯭ꯌꯨꯇꯤ CM ꯅꯦꯝꯆꯥꯛꯀꯤꯞꯒꯦꯟ ꯂꯧꯊꯣꯛꯎ ꯑꯃꯁꯨꯡ ꯑꯦꯕ꯭ꯔꯣꯒꯦꯠ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯨꯅ UNCꯅ ꯅꯥꯒꯥ ꯂꯨꯞ ꯑꯅꯤꯒ ꯄꯨꯟꯅꯅ ꯑꯩꯈꯣꯏꯒꯤ ꯃꯣꯗꯤꯗ ꯋꯥꯀꯠꯈꯤꯕ ꯋꯥꯐꯝ ꯂꯩꯔꯦ ꯑꯣꯖꯥ ꯋꯥꯐꯝꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯀꯔꯤ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯉꯤ ꯃꯁꯤꯗꯤ ꯃꯣꯏꯅ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯗꯩꯗ ꯃꯣꯏꯒꯤ ꯋꯥꯀꯠꯐꯝ ꯊꯣꯛꯄ ꯇꯧꯐꯝ ꯊꯣꯛꯄ ꯑꯃꯅꯦꯅ ꯃꯣꯏ ꯇꯧꯕꯩ ꯋꯥꯅꯤ ꯍꯣꯏ ꯀꯌꯥꯝ ꯖꯁꯇꯤꯁ ꯐꯪꯉꯤ ꯐꯪꯗꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯌꯦꯡꯕ ꯇꯥꯕꯅꯤꯀꯣ ꯍꯣꯏ ꯑꯗꯨ ꯃꯃꯥꯡꯗ ꯑꯩꯅꯁꯨ ꯊꯝꯖꯈꯤꯕ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯁꯤꯗꯩꯗꯤ ꯂꯩꯔꯤꯕ ꯁꯤꯒꯤ ꯄꯦꯔꯥꯗꯥꯏꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄꯣꯠ ꯑꯁꯤꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯃꯌꯥꯝꯁꯤꯅ ꯀꯔꯝꯕ ꯖꯁꯇꯤꯁ ꯐꯪꯅꯤꯒꯦ ꯐꯪꯒꯗꯒꯦꯅ ꯃꯥꯒꯤ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯗꯨ ꯂꯩꯔꯤꯒꯦ ꯍꯥꯏꯕ ꯋꯥꯍꯪꯁꯤꯁꯨ ꯑꯩꯗꯤ ꯍꯪꯅꯤꯡꯉꯦꯕꯀꯣ ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯂꯩꯇꯕꯅꯤꯅ ꯀꯝꯄ꯭ꯂꯦꯟ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯑꯩꯒ ꯅꯪꯒ ꯈꯟꯅꯕꯗ ꯁꯤꯅꯕ ꯑꯃ ꯇꯧꯅ ꯍꯥꯠꯅꯕ ꯁꯣꯛꯅꯕꯒꯤ ꯂꯅꯥꯏ ꯑꯣꯏꯅ ꯇꯧꯅꯕꯒꯤ ꯄꯣꯠꯇꯨꯅ ꯇꯣꯉꯥꯟꯕꯅꯤꯀꯣ ꯁꯤꯗꯩꯗ ꯀꯔꯤꯒꯨꯝꯕ ꯂꯩꯕꯥꯛꯀꯤ ꯑꯗꯣ ꯄꯣꯂꯤꯇꯤꯀꯦꯜ ꯂꯩꯔꯤꯕ ꯄꯣꯠꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯑꯥꯏꯟꯒꯤ ꯄꯣꯂꯤꯇꯤꯛꯁ ꯍꯥꯏꯕꯁꯤꯒꯤ ꯑꯥꯏꯟ ꯍꯥꯏꯕꯁꯤꯒ ꯃꯩ ꯂꯩꯅꯔꯒꯁꯨ ꯌꯥꯝ ꯑꯆꯧꯕ ꯃꯥꯒꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯂꯥꯏꯟ ꯑꯃ ꯂꯩꯔꯤꯑꯕ ꯑꯥꯏꯟ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯄꯣꯂꯤꯇꯤꯀꯦꯜ ꯐ꯭ꯔꯦꯝꯋꯥꯔꯛꯇꯨꯒꯤ ꯃꯅꯨꯡꯗ ꯄꯥꯋꯔ ꯁ꯭ꯇ꯭ꯔꯛꯆꯔꯗꯨꯒꯤ ꯃꯅꯨꯡꯗ ꯃꯗꯨꯒꯤ ꯄꯥꯋꯔ ꯁ꯭ꯇ꯭ꯔꯛꯆꯔꯗꯨ ꯅꯤꯡꯊꯤꯅ ꯁ꯭ꯃꯨꯠꯂꯤ ꯃꯇꯝ ꯁꯥꯡꯅ ꯉꯥꯛꯄ ꯌꯥꯅꯕꯒꯤꯗꯃꯛ ꯁꯦꯝꯒꯠꯄ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯃꯅꯦꯕ ꯃꯗꯨꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯗꯨ ꯄꯥꯋꯔ ꯁ꯭ꯇ꯭ꯔꯛꯆꯔꯗꯨꯒꯤ ꯃꯅꯨꯡꯗ ꯇꯣꯉꯥꯟꯅ ꯆꯠꯈ꯭ꯔꯕ ꯑꯗꯨꯒ ꯄꯥꯋꯔ ꯁ꯭ꯇ꯭ꯔꯛꯆꯔꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯍꯟꯗ꯭ꯔꯕ ꯃꯤꯁꯤꯡ ꯑꯗꯨꯗꯗꯤ ꯃꯥꯒꯤ ꯑꯥꯏꯟꯗꯨꯅ ꯀꯩꯁꯨ ꯆꯠꯅꯕ ꯌꯥꯔꯣꯏꯕꯀꯣ ꯑꯗꯨꯅ ꯂꯩꯔꯤꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏꯁꯤ ꯍꯥꯏꯔꯤꯕ ꯄꯥꯋꯔ ꯁ꯭ꯇ꯭ꯔꯛꯆꯔꯗꯨꯒꯤ ꯃꯅꯨꯡ ꯆꯜꯂꯤꯕ꯭ꯔꯥ ꯆꯟꯗ꯭ꯔꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯚꯣꯏꯁ ꯌꯥꯎꯔꯤꯕ꯭ꯔꯥ ꯌꯥꯎꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪꯗꯨꯅꯦꯕ ꯊꯣꯛꯏꯁꯦ ꯑꯗꯨ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯗꯨꯒꯤ ꯑꯥꯏꯟꯗꯨꯒꯤ ꯕꯦꯅꯤꯐꯤꯠ ꯀꯩꯁꯨ ꯂꯩꯔꯣꯏꯕꯀꯣ ꯑꯗꯨꯅ ꯂꯩꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯁꯤ ꯁꯨꯝ ꯂꯩꯒꯅꯤ ꯑꯗꯨꯒ ꯃꯣꯏꯒꯤ ꯑꯣꯏꯕ ꯑꯥꯏꯟ ꯑꯃ ꯂꯩꯒꯅꯤ ꯑꯥꯏꯟꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯅꯕꯒꯤꯅꯦꯕ ꯁꯦꯝꯃꯛꯏꯁꯦꯀꯣ ꯍꯥꯏꯗꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯤ ꯁꯤꯒꯤꯁꯤꯗꯤ ꯑꯩꯈꯣꯏꯅ ꯇꯧꯕꯅꯤ ꯇꯧꯔꯤꯕ ꯄꯣꯠꯇꯨꯗ ꯁꯤꯗꯤ ꯀꯩꯅꯣꯒꯤ ꯅꯠꯇꯦ ꯑꯥꯏꯟꯒꯤ ꯊꯕꯛ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯟꯒꯤ ꯂꯩꯕ ꯃꯥꯒꯤ ꯑꯔꯨꯕ ꯃꯥꯒꯤ ꯇꯥꯡꯀꯛ ꯑꯃꯒꯤ ꯑꯩꯈꯣꯏ ꯇꯧꯗꯕ ꯌꯥꯗꯕ ꯃꯥꯒꯤ ꯐꯣꯔꯁ ꯑꯣꯀꯨꯄꯦꯁꯟꯒꯤ ꯀꯔꯤꯒꯤ ꯄꯥꯔꯠ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯇꯧꯕꯅꯤ ꯍꯥꯏꯕꯒꯤ ꯏꯝꯄ꯭ꯂꯤꯀꯦꯁꯟꯗꯨꯅꯦꯕ ꯄꯤꯔꯤꯕ ꯄꯣꯠꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯑꯥꯏꯟꯒꯤ ꯃꯤꯡꯗꯒꯤ ꯏꯟꯇꯔꯄ꯭ꯔꯤꯠ ꯇꯧꯕ ꯌꯥꯔꯣꯏꯕꯀꯣ ꯑꯗꯨꯅꯤ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯒꯅꯤ ꯃꯣꯏ ꯇꯧꯅꯤꯡꯕ ꯀꯥꯡꯕꯨ ꯑꯗꯨꯝ ꯇꯧꯕꯤꯌꯨꯀꯣ ꯇꯧꯕꯒꯤꯁꯨ ꯑꯗꯨꯝ ꯃꯣꯏ ꯀꯔꯤ ꯂꯥꯛꯀꯦ ꯌꯦꯡꯉꯤꯁꯦ ꯑꯩ ꯃꯃꯥꯡꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯁ ꯃꯌꯥꯝ ꯌꯦꯡꯕꯗ ꯀꯥꯟꯗꯗꯤ ꯊꯣꯏꯗꯣꯛꯅ ꯃꯁꯤꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦꯅꯗꯤ ꯈꯜꯂꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯑꯗꯨꯅꯤ ꯇꯧꯔꯤꯕ ꯄꯣꯠꯁꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯒꯗꯤ ꯀꯥꯟꯅꯕ ꯌꯥꯕ ꯃꯑꯣꯡꯗꯗꯤ ꯀꯩꯗꯤ ꯇꯧ ꯑꯗꯨꯅꯤ ꯄꯦꯔꯥꯗꯥꯏꯝ ꯁꯤꯐ ꯆꯦꯟꯖ ꯇꯧꯕ ꯍꯥꯏꯁꯤ ꯄꯦꯔꯥꯗꯥꯏꯝ ꯁꯤꯐ ꯆꯦꯟꯖ ꯇꯧꯕ ꯍꯥꯏꯅ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯉꯥꯡꯉꯤꯁꯤ ꯑꯅꯗꯔ ꯚꯤꯖꯟ ꯑꯃ ꯑꯅꯗꯔ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯋꯔ ꯑꯃ ꯑꯅꯗꯔ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯋꯔ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯃ ꯑꯗꯨꯗꯩꯗ ꯋꯥꯛ ꯇꯧꯕꯁꯤ ꯀꯅꯥꯅ ꯂꯩꯔꯤꯒꯦ ꯍꯥꯏꯕ ꯋꯥꯍꯪꯁꯤꯅꯦꯕ ꯂꯩꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯑꯗꯨꯝ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯑꯗꯨꯝ ꯈꯔ ꯄꯦꯜꯂꯤ ꯈꯔ ꯄꯦꯟꯗꯦꯅ ꯂꯥꯎꯔꯒ ꯑꯗꯨꯝ ꯈꯥꯡꯉꯒ ꯂꯩꯕ ꯇꯥꯕꯅꯤ ꯑꯣꯜꯃꯣꯁ ꯑꯜꯇꯤꯃꯦꯠꯂꯤ ꯑꯩꯈꯣꯏ ꯔꯦꯁꯤꯁ ꯇꯧꯕꯗꯨ ꯉꯝꯃꯛꯇ꯭ꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯄꯣꯠꯇꯨꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯗꯨꯒꯤ ꯇꯥꯅꯕꯅꯦꯕꯀꯣ ꯑꯗꯨꯒꯤ ꯌꯥꯔꯀꯥꯟꯗ ꯁꯤꯁꯇꯦꯝꯗꯨꯗ ꯑꯩꯈꯣꯏꯁꯨ ꯌꯥꯖꯔꯦ ꯅꯣꯏ ꯇꯧꯔꯤꯉꯩ ꯇꯧꯔꯣ ꯍꯥꯏꯅ ꯍꯥꯏꯔꯒ ꯀꯥꯏꯒꯦꯔꯥ ꯇꯣꯏꯒꯦꯔꯥ ꯍꯥꯠꯀꯦꯔꯥ ꯑꯗꯨꯗꯩꯗ ꯁꯦꯝꯃꯛꯄ ꯑꯥꯏꯟꯗꯨꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯥꯔꯦꯅ ꯑꯩꯈꯣꯏꯅ ꯔꯦꯁꯤꯁ ꯇꯧꯕ ꯉꯝꯃꯤꯕꯗꯨꯗ ꯑꯩꯈꯣꯏꯅ ꯆꯦꯟꯖ ꯇꯧꯕ ꯉꯝꯃꯒ ꯉꯝꯈ꯭ꯔꯦ ꯉꯝꯗ꯭ꯔꯒꯅ ꯍꯥꯏꯕꯗꯨ ꯑꯗꯨꯒꯤ ꯂꯥꯟꯅꯦꯕ ꯇꯧꯋꯤ ꯄꯣꯂꯤꯇꯤꯀꯦꯜ ꯋꯥꯔꯅꯦꯕ ꯇꯧꯋꯤ ꯄꯣꯂꯤꯇꯤꯛꯁꯀꯤ ꯋꯥꯔꯅꯦꯕ ꯇꯧꯅꯔꯤꯕ ꯄꯣꯠꯁꯤ ꯑꯥꯏꯟꯒꯤ ꯋꯥꯔꯤ ꯅꯠꯇꯦꯕ ꯁꯤꯒꯤ ꯄꯣꯠꯁꯤ ꯑꯗꯨꯅꯅꯦꯗ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯑꯥꯏꯟꯒ ꯄꯣꯂꯤꯇꯤꯛꯁꯀ ꯑꯅꯤꯁꯤꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯀꯣꯄꯔꯦꯁꯟꯒ ꯑꯥꯏꯟ ꯀꯩꯅꯣꯒ ꯑꯅꯤꯁꯤ ꯈꯦꯠꯅꯕꯒꯤ ꯀꯩꯅꯣꯁꯤꯅꯦꯕ ꯑꯩꯅ ꯉꯁꯥꯏꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯀꯦल ꯏꯁꯨꯒ ꯑꯅꯤꯁꯤ ꯈꯦꯠꯅꯕꯒꯤ ꯀꯩꯅꯣꯁꯤꯅꯦꯕ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯟꯅ ꯊꯝꯖꯔꯤꯕ ꯋꯥꯐꯝꯁꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯂꯥꯛꯆꯕꯗ ꯏꯟꯗꯤꯌꯥꯒ ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯗ ꯑꯣꯄꯤꯌꯝ ꯀꯜꯇꯤꯚꯦꯁꯟꯒꯤ ꯆꯥꯡꯁꯦ ꯍꯥꯟꯅꯅꯒ ꯌꯦꯡꯅꯔꯨꯕꯗ ꯆꯥꯗ 50 ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯗꯨꯒ ꯃ꯭ꯌꯥꯟꯃꯥꯔꯗ ꯆꯠꯊꯔꯤꯕ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯤꯡꯒꯤ ꯊꯕꯛ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡꯗꯁꯨ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯔꯛꯄ ꯊꯦꯡꯅꯔꯦ ꯍꯥꯏꯅ ꯅꯥꯔꯀꯣꯇꯤꯛ ꯀꯟꯇ꯭ꯔꯣꯜ ꯕ꯭ꯌꯨꯔꯣ NCBꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯧꯕ ꯔꯤꯄꯣꯔꯠ ꯑꯃꯅꯁꯨ ꯁꯨꯃꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯣꯖꯥ ꯔꯤꯄꯣꯔꯠꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯆꯠꯊꯔꯤꯕ ꯗ꯭ꯔꯒ ꯇ꯭ꯔꯥꯐꯤꯀꯤꯡ ꯑꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠꯁꯤꯡꯗꯁꯨ ꯄꯥꯛꯇꯛꯅꯅ ꯁꯟꯗꯣꯔꯛꯂꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯑꯣꯖꯥ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯗ꯭ꯔꯒꯀꯤ ꯆꯩꯊꯦꯡꯁꯤꯅ ꯃꯅꯤꯄꯨꯔꯗꯁꯨ ꯑꯗꯨꯃꯛ ꯅꯪꯂꯤ ꯍꯥꯏꯖꯅꯤꯡꯉꯤꯕ ꯑꯣꯖꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯅ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯒꯁꯨꯀꯣ ꯁꯤꯁꯇꯦꯝꯁꯤꯅ ꯀꯔꯤꯗꯤ ꯑꯁꯤꯒꯨꯝꯕ ꯆꯩꯊꯦꯡꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯀꯔꯤ ꯈꯣꯡꯊꯥꯡ ꯂꯧꯈꯠꯇꯨꯅ ꯀꯩ ꯇꯧꯐꯝ ꯊꯣꯛꯄꯒꯦ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅ ꯑꯣꯖꯥ ꯀꯩ ꯇꯧꯍꯟꯅꯤꯡꯉꯤ ꯃꯁꯤ ꯑꯥꯏꯟꯒꯤ ꯃꯤꯠꯌꯦꯡꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ
ꯃꯣꯏꯅ ꯊꯦꯡꯅꯔꯤꯕ ꯁꯦꯝꯃꯤꯕ ꯁꯤꯁꯇꯦꯝꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯃꯣꯏꯒꯤ ꯑꯏꯕ ꯑꯥꯏꯟꯗ ꯁꯨꯃꯥꯏꯅ ꯊꯦꯡꯅꯅꯤ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯈꯣꯠꯅꯅꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯕꯠ ꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯏꯖ ꯑꯩꯈꯣꯏꯒꯤ ꯄꯥꯋꯔ ꯁ꯭ꯇ꯭ꯔꯛꯆꯔꯗ ꯗ꯭ꯔꯒꯀꯤ ꯂꯩꯔꯤꯕ ꯑꯦꯖꯦꯟ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯌꯥꯎꯁꯟꯈꯤꯕꯒꯤꯅꯦꯕ ꯏꯁꯨꯗꯤ ꯄꯥꯋꯔ ꯁ꯭ꯇ꯭ꯔꯛꯆꯔꯗ ꯂꯩꯔꯤꯕ ꯑꯥꯏꯟ ꯁꯦꯝꯃꯤꯕ ꯑꯥꯏꯟ ꯆꯂꯥꯏꯔꯤꯕ ꯑꯥꯏꯟ ꯇꯧꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯣ ꯁꯦꯝꯃꯤ ꯄꯨꯝꯅꯃꯛꯇꯨꯗꯩꯗ ꯍꯥꯏꯔꯤꯕ ꯗ꯭ꯔꯒꯀꯤ ꯑꯩꯈꯣꯏꯒꯤ ꯀꯤꯡ ꯄꯤꯟ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯃꯁꯤꯗ ꯁꯦꯟꯅꯔꯤꯕ ꯀꯩꯗꯧꯔꯤꯕ ꯃꯌꯥꯝꯁꯤꯡ ꯃꯁꯤꯒꯤ ꯕꯤꯖꯤꯅꯦꯁ ꯄꯥꯔꯁꯟ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯃꯈꯣꯏꯁꯤ ꯄꯥꯋꯔ ꯁ꯭ꯇ꯭ꯔꯛꯆꯔ ꯁꯦꯝꯒꯠꯄꯗ ꯌꯥꯎꯁꯟꯈ꯭ꯔꯦꯕ ꯍꯥꯏꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯗꯨꯅ ꯄꯥꯋꯔꯗꯨ ꯑꯩꯅ ꯈꯨꯠꯇ ꯄꯥꯏꯔ ꯂꯩꯔꯀꯥꯟꯗ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯁꯣꯁꯥꯏꯇꯤꯒꯤ ꯃꯃꯥꯡꯗ ꯑꯗꯒꯤꯗꯤ ꯂꯩꯔꯤꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯝꯃꯨꯅꯤꯇꯤꯒꯤ ꯃꯃꯥꯡꯗ ꯀꯔꯤꯗ ꯑꯗꯨ ꯐꯩ ꯐꯠꯇꯦ ꯑꯗꯨ ꯇꯧꯗꯦꯗ ꯇꯧꯗꯦ ꯇꯣꯉꯥꯟꯕ ꯍꯥꯏꯕꯗꯨꯅ ꯑꯃꯅꯦꯕ ꯍꯥꯏꯕ ꯍꯥꯏꯕꯁꯤꯒ ꯇꯧꯕ ꯍꯥꯏꯕꯁꯤꯒ ꯑꯅꯤꯁꯤ ꯈꯦꯠꯅꯔꯤꯌꯦꯕꯀꯣ ꯇꯧꯅꯤꯡꯕ ꯈꯔ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨ ꯄꯥꯋꯔ ꯁ꯭ꯇ꯭ꯔꯛꯆꯔ ꯌꯥꯎꯁꯟꯈ꯭ꯔꯕꯅꯤꯅ ꯃꯗꯨꯒꯤ ꯄꯣꯠ ꯃꯌꯥꯝ ꯇꯧꯕ ꯉꯝꯗꯕꯒꯤ ꯋꯥꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯑꯜꯇꯤꯃꯦꯠꯂꯤ ꯃꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯃꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯋꯔ ꯁ꯭ꯇ꯭ꯔꯛꯆꯔꯗ ꯍꯥꯏꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯏꯂꯤꯃꯦꯟ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯀꯩꯅꯣ ꯌꯥꯎꯔꯛꯇ꯭ꯔꯦꯅ ꯑꯩꯈꯣꯏꯅ ꯎꯒꯗꯣꯏꯅꯦꯕꯀꯣ ꯁꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯔꯛꯑꯕ ꯁꯨꯝ ꯍꯦꯟꯖꯜꯂꯛꯑꯕ ꯍꯥꯏꯅ ꯇꯧꯅ ꯔꯤꯄꯣꯔꯠ ꯃꯌꯥꯝ ꯂꯩꯅ ꯑꯗꯨ ꯌꯧꯔꯦ 80% 90% ꯂꯧꯔꯦ ꯍꯥꯏ ꯀꯥꯟꯗ ꯁꯝꯅ ꯍꯥꯏ ꯀꯥꯟꯗ ꯂꯩꯔꯤꯕ ꯄꯣꯠꯁꯤꯗꯤ ꯂꯩꯀꯥꯏ ꯑꯃꯗ ꯌꯨ ꯉꯥꯎꯕ ꯌꯨ ꯊꯛꯄ ꯉꯥꯛꯇ ꯂꯩꯔꯒ ꯌꯨ ꯊꯛꯇꯕ MLA ꯑꯃ ꯈꯜꯂꯨ ꯅꯠꯇ꯭ꯔꯒ ꯔꯤꯄ꯭ꯔꯦꯖꯦꯟꯇꯦꯇꯤꯚ ꯈꯜꯂꯨ ꯍꯥꯏꯕꯒꯨꯝꯕꯅꯦꯕꯀꯣ ꯄꯥꯋꯔ ꯁ꯭ꯇ꯭ꯔꯛꯆꯔꯗꯨꯗꯤ ꯌꯥꯎꯈ꯭ꯔꯕ ꯄꯣꯠꯅꯤꯅ ꯀꯔꯤꯅꯣꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯗꯣꯔꯤꯕ ꯄꯣꯠꯁꯤꯕꯨ ꯑꯗꯨꯅ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯀꯦꯔꯤꯌꯔꯅꯦꯕ ꯏꯁꯨꯁꯦ ꯀꯦꯔꯤꯌꯔ ꯍꯥꯏꯕ ꯏꯁꯨ ꯑꯃ ꯂꯩ ꯑꯩꯈꯣꯏꯒꯤ ꯑꯦꯄꯤꯗꯦꯃꯤꯛ ꯑꯩꯈꯣꯏ ꯂꯩꯅꯥ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯂꯩꯅꯥ ꯑꯁꯤ ꯑꯩꯈꯣꯏꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯃꯉꯣꯟꯗ ꯄꯣꯠꯁꯤꯗꯩꯗ ꯏꯟꯐꯦꯛꯁꯟ ꯍꯥꯏꯕꯒ ꯀꯦꯔꯤꯌꯔ ꯍꯥꯏꯕꯒ ꯑꯅꯤ ꯂꯩꯌꯦꯕꯀꯣ ꯏꯟꯐꯦꯛꯁꯟ ꯍꯥꯏꯕꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯂꯩꯅꯥꯗꯨꯒꯤ ꯃꯍꯤꯛꯇꯨꯅ ꯆꯪꯉꯀꯥꯟꯗ ꯑꯩꯉꯣꯟꯗ ꯁꯤꯝꯇꯣꯃꯦꯇꯤꯛ ꯎꯠꯂꯛꯑꯀꯥꯟꯁꯤꯗꯩꯗ ꯑꯗꯨ ꯇꯧꯔꯒ ꯂꯩꯔꯤꯕ ꯄꯣꯠ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯆꯪꯉꯛꯏꯕ ꯏꯟꯐꯦꯛꯁꯟꯗꯨ ꯂꯧꯊꯣꯛꯈ꯭ꯔꯀꯥꯟꯗꯨꯗ ꯑꯩꯉꯣꯟꯗ ꯑꯅꯥꯕꯗꯨ ꯐꯍꯟꯕ ꯀꯦꯔꯤꯌꯔ ꯍꯥꯏꯁꯤꯅ ꯀꯩꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯉꯣꯟꯗ ꯁꯤꯝꯇꯣꯝꯁꯤ ꯎꯠꯇ꯭ꯔꯕ ꯃꯍꯤꯛꯇꯨꯗ ꯑꯩꯅ ꯁꯨꯝ ꯄꯨꯔꯒ ꯆꯠ ꯂꯩꯔꯕ ꯑꯗꯨꯒꯤ ꯇꯥꯏꯞꯇꯨꯅꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯗ꯭ꯔꯒꯀꯤ ꯏꯁꯨꯁꯦꯀꯣ ꯃꯥꯒꯤ ꯗ꯭ꯔꯒ ꯂꯂꯣꯜꯂꯤ ꯈꯣꯠꯂꯤ ꯍꯥꯏꯕꯒꯤ ꯁꯤꯝꯇꯣꯝꯗꯤ ꯎꯠꯇꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯑꯗꯨꯒ ꯃꯅꯨꯡꯗꯗꯤ ꯀꯦꯔꯤꯌꯔ ꯑꯣꯏꯅ ꯂꯣꯏ ꯌꯥꯎꯔꯕ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯌꯥꯝ ꯂꯨꯔꯛꯑꯦꯗꯅ ꯀꯦꯔꯤꯌꯔ ꯍꯥꯏꯔꯛꯄ ꯏꯁꯨꯗꯨ ꯂꯥꯛꯇꯥꯔꯒꯗꯤ ꯑꯗꯨꯅꯦ ꯄꯥꯋꯔ ꯁ꯭ꯇ꯭ꯔꯛꯆꯔꯗ ꯌꯥꯎꯁꯟꯈꯤꯕꯩꯅꯦꯕ ꯀꯦꯔꯤꯌꯔ ꯑꯣꯏꯅ ꯑꯗꯥꯏꯗꯨꯗꯅꯦꯕ ꯋꯥꯁꯤ ꯀꯥꯏꯔꯛꯏꯁꯦ ꯑꯗꯨꯅ ꯃꯁꯤ ꯀꯔꯝꯍꯥꯏꯅ ꯂꯥꯌꯦꯡꯒꯗꯕꯅꯣ ꯍꯥꯏꯕ ꯄꯣꯠꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯂꯨꯕ ꯄꯣꯠ ꯑꯃꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁ꯭ꯀꯦꯜꯁꯤ ꯑꯣꯟꯒꯗꯕꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯃꯁꯤꯒꯤ ꯂꯩꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯃꯥꯒꯤ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯔꯤꯕ ꯍꯧꯖꯤꯛ ꯍꯦꯟꯗꯣꯔꯛꯏꯕ ꯆꯥꯡꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯟꯊꯔꯛꯄ ꯇꯥꯔꯒꯗꯤ ꯀꯣ ꯃꯥꯒꯤ ꯂꯦꯚꯦꯜꯁꯤ ꯁ꯭ꯇꯦꯇꯤꯁꯇꯤꯀꯦꯜꯂꯤ ꯍꯟꯊꯔꯛꯄ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯄꯥꯋꯔ ꯁ꯭ꯇ꯭ꯔꯛꯆꯔꯗꯨꯗꯒꯤ ꯃꯁꯤ ꯅꯥꯟꯊꯣꯔꯛꯑꯦꯅ ꯂꯧꯅꯦꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏꯉꯩ ꯄꯥꯋꯔ ꯁ꯭ꯇ꯭ꯔꯛꯆꯔ ꯌꯥꯎꯁꯟꯈ꯭ꯔꯦꯅ ꯑꯩꯈꯣꯏꯅ ꯂꯧꯅꯦꯕꯀꯣ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯌꯥꯝ ꯂꯨꯕ ꯏꯁꯨ ꯑꯃꯅꯤ ꯍꯦꯛꯇꯃꯛ ꯑꯩꯈꯣꯏꯅ ꯇꯦꯛꯅꯤꯀꯦꯜꯂꯤ ꯑꯥꯏꯟꯒꯤ ꯑꯗꯨꯒꯤ ꯑꯗꯥꯒꯤ ꯐꯥꯕ ꯄꯨꯟꯕ ꯑꯗꯨ ꯑꯗꯥ ꯉꯥꯏꯍꯥꯛꯈꯤꯗꯨꯅ ꯀꯩꯅꯣ ꯇꯧꯕ ꯃꯁꯤ ꯌꯥꯝ ꯂꯨꯕ ꯑꯥꯏꯗꯤꯌꯣꯂꯣꯖꯤ ꯀꯩꯅꯣ ꯑꯃꯅꯦꯕꯀꯣ ꯑꯥꯏꯗꯤꯌꯣꯂꯣꯖꯤꯀꯦꯜ ꯋꯥꯔꯐꯤꯌꯔ ꯑꯃꯅꯤ ꯌꯥꯝ ꯑꯆꯧꯕ ꯐꯤꯂꯣꯁꯣꯐꯤꯀꯦꯜ ꯇꯥꯛꯁ ꯑꯃꯅꯤ ꯂꯩꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯇꯔꯥꯏꯅ ꯂꯧꯕ ꯌꯥꯕ ꯄꯣꯠ ꯅꯠꯇꯦ ꯑꯗꯨꯅ ꯗ꯭ꯔꯒꯀꯤ ꯂꯩꯔꯤꯕ ꯏꯁꯨꯁꯦ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯔꯛꯏꯁꯦ ꯍꯥꯏꯗꯤ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯔꯛꯄꯒꯤ ꯃꯥꯒꯤ ꯌꯥꯝ ꯂꯥꯏꯕ ꯃꯥꯒꯤ ꯑꯩꯈꯣꯏꯅ ꯂꯩꯅꯕ ꯂꯣꯖꯤꯛꯀꯤ ꯀꯔꯤꯒꯤ ꯀꯩꯅꯣ ꯅꯩꯅꯕ ꯀꯥꯟꯗꯗꯤ ꯌꯥम चाउना स्प्रेड तौरईसी कहीं है अथॉरिटी सब मानईसे मी हाटपद कहीं हाइद्रीसीदी मी हाटपद कहीं हाइद्रीसी मोइन हाले है नत्रब अथॉरिटी हाले है नत्रब अखोना हाली हाइबसीबोक्त फाद्रब पुंद्रबदु नत्रदे अखोन हाले हाइदो फादौदुन फादौमिदुन हाली नत्रब अदे कमाय हानि दग सेंदोरे हाइदुना मागी स्टेटिस्टिक खोटपदि वानिदनको सामसिंग संदोरेबगी मरमदुदि कइनो हाइबो कांदा पुसलइबा ललोलिबा योलिबा म्यामसिंग पॉइसद फादौ पुनु म्याम मोइले यावसलेरमिना अदे कमायना संदोकपा नत्रदि कमाय तौने दुदे अना सिगी याम लुबो पोट अमनेबको अखोइना उलिसिदि मागी केनोदुगी वानि अदुना ओवरऑल मसी चेंज तौगे हाइतारगदि अखोइ लरिबा पोट म्यामसिंग असे अखोइ पीपल सिंग असिना consciousness have a portrait lack matunda according to what the wives kano makes a kandra aquina tenagada pot and a hashing a tenor kind pot wake them never go sumna sumang edu rata to pamagas Napoleon highway level yampazo one society the chaos do that holy sing share we patavata we have a sing to the table upon haga to me lay some sing a dunani highway ham aduna sigi posing as a kamai tena ganena who can down except with them to me them the table ado tenabana mi kalam balambe matam namadu or ocean namasu ocean ko akoi shongamba kari sia leke the way kamai tono honaba tabani society ama hingja natragana akoi ultimately akoi adum society is distinct way tab extinct way tabane ko society lay pot myam sing ase aduna sigi posing ase yam lu poni tarai tai lo ya ponate akoi question of extinction hai poram la kadoi ne ko adu akoi accept tor ga tawgi tab natra gana akoi thengnaraga adu hingal unu hona tab
adu struggle dum de khoi chatta yar oi struggle yaw roi haitar gade khoi ultimately extinct hoine ko karmain thena lai ba por myam sing asidi akho ai gi mieng de gi madu hai ba society asigi muthat na ba satharak pa lani haina uri ba aina extinct tawno pot ne na uri ba aina exist tawno bo hona dragade aisu extinction du ya ba ne lo ba ta ba natro natra adugi potu yuane aina kamai thena ri ge dun ai vibe lo go done sini aina sai ba tang shi smain thamjeni hoi thaga chiri uja loishalak pada amtanga lakcha ki ge khoi gi hauki ba chahi 2023 gi me ahumda matam adugi lengak na miyang gi punsi amasung lan tung ngak pangam da badagi aphang aphang ba posak na khulai oina seasonaraga marai pak kan da ba yade haina thoklaki ba mi pung khuding mak mara leiba mi oi ga dori bra makoi mayam pharaga chahi helak labe irang asigi waroshan purak pangam ga dori bra haina coordinating committee on manipur integrity ko kumina hang pa wahang ne uja wang siga mari lena na ikoi hausiकी ꯑꯩꯈꯣꯏꯒꯤ ꯃꯇꯝꯒꯤ ꯑꯐꯪ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯈꯔ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯕꯨ ꯉꯥꯛꯇꯕ ꯌꯥꯗꯦ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯊꯣꯛꯂꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯍꯥꯏꯒꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯃꯥꯏꯅ ꯊꯣꯛꯂꯛꯈꯤꯕ ꯃꯤꯑꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯐꯥꯕ ꯄꯨꯟꯕꯒꯤ ꯈꯣꯡꯊꯥꯡ ꯂꯧꯈꯠꯂꯛꯄꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯨꯃꯥꯏꯅ ꯀꯣꯀꯣꯃꯤꯅ ꯐꯣꯡꯗꯣꯔꯛꯄ ꯋꯥꯐꯝꯅꯤ ꯑꯣꯖꯥ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯣꯖꯥꯅ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯀꯔꯤ ꯋꯥꯐꯝꯗꯤ ꯊꯝꯕꯤ ꯇꯥꯖꯤꯗ ꯃꯁꯤ ꯌꯥꯝꯅ critical over issue ne hoi khoi na mamang da irang si kan kalingi matam da idc gi discussion da su dum haija bani leiriba khulai kari gi leiriba pairiba mayam tawri state na masi khoi gi magi state ki award pa enforcement hai tare ko state force ki award pa leiba da gi masi gi posi lo and order gi film singang na ba tawni haidana khoi hane gi leramba sida leramba simi sai gi lengak ta kari da mayam su khoi ngang ba thene matam du da haija bane ai de dum lariba mayam sing ase khoi state ki policy ma lauk thopiu policy ma lauk thoba kanda lariba naha khulai pai ba kai da wo mayam sing ase khoi na magi matam du gi oiba tha ahum gi tha manga gi tha taruk ki magi mkhoi gi mathau sigi magi state recognize tawra kan du da mathau remuneration piraga ko state na mkhoi si engage to pot amani haidana matam du da laukthok piu haina aide dum haijabane ko adu kan da mai under mai state ki tangai phada bus matam khoi lan lak pa tar gadi mel edal khuding mak se khoi khulai pairo lan tawro na khoi lan lebak thengna mi tangai phada kokhal idana ko adu mai tawdana akhoi na layo posi matam du da khoi na state na thengna ba lan amani natra state na kana tawna pot amani haidana noina min tawbi ba laukthok pi ba leiba tar gadi ko aduna wariba potting adu maina haibane ko adugi potu tahodrabani na madugi residual elements sing ne usathara isidi hosik ko matam du na sentiment gi amamai ta hojina residual ko sigi pot myam sing ase adu asigi pot myam sing ase masi matam du ta haiba pot myam tahodabagi issue ni aduna lariba residual myam sing adu anu satharak pani aduna khoina thodongna masidai adu kai ilake ne yengba tabani miyang gi response ta kari no haiba do khoi yengba tabani ko lariba marnai tabadi yada pot myam ni na tandu state na kan ngang na launa khotan tawhi myam ni na ko adu masigi posing ase khoi kari response lake haiba do khoi lariba miyam dagi khoi matam khara masi yengba tabani ene smai ta thaga cheuza oja na mamal yam laba marik chumlawo phong kyam su thambire oja gi chilaba matam kya bu kai thok piduna tharom asibu mapung phahan bi bagi damak ta oja bo haninga leitana thaga chari oja matang asida news analysis loisinjare mityeng tabiri ba punamak pusu amukana thaga chari Norris window mityeng tabiri ba mayam punamak pu taramda okchari hauzik mapalamgi thabaki pau pijari ahanbada अथुबगी ओइना दुबई warehouse worker gi thabak kauri hairiba thabak asi apply to biningba miyoisingna presentable and good communication skill leibeta natana masagi chahi kunmathoi dagina kuntrataret phawbada leiba oibigadabani hairiba thabak asigi pijariba khudong chabasing adudi per day 12 hours duty hours oijagani per week ta 6 days duty oijagani 2 years work visa pijagani loinana accommodation and transportation pijabata natana medical and insurance su pijagani hairiba thabak asigi thagi oiba salary lising kuntare tagi haujagani ani subada United Arab Emirates ke driver gi thabak kauri hairiba thabak asi apply to winingba miyosingna Indian car license ka loinana Gulf ki license leiba oigadabani amasung basic English communication leigadabani
ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤ ꯏꯟꯗꯤꯌꯟ ꯂꯥꯏꯁꯦꯟꯁ ꯄꯥꯏꯕꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯊꯥꯒꯤ ꯑꯣꯏꯕ ꯁꯦꯂꯔꯤꯗꯤ 50,000ꯗꯒꯤ ꯍꯧꯖꯒꯅꯤ꯫ ꯒꯜꯐ ꯂꯥꯏꯁꯦꯟꯁ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯊꯥꯒꯤ ꯑꯣꯏꯕ ꯁꯦꯂꯔꯤ 55,000ꯗꯒꯤ ꯍꯧꯖꯒꯅꯤ꯫ ꯑꯍꯨꯝꯁꯨꯕꯗ ꯕꯦꯍꯔꯟ ꯋꯥꯇꯔ ꯄꯥर्कꯀꯤ ꯐꯤꯃꯦꯜ ꯔꯤꯇꯦꯜ ꯁ꯭ꯇꯥꯐ 10 ꯀꯧꯔꯤ꯫ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤꯅꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯅ ꯔꯤꯇꯦꯜ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯕꯒ ꯂꯣꯏꯅꯅ ꯌꯥꯝꯗ꯭ꯔꯕꯗ 165 ꯁꯦꯟꯇꯤꯃꯤꯇꯔꯒꯤ ꯆꯥꯡꯗ ꯋꯥꯡꯕ ꯑꯣꯏꯕꯤꯒꯗꯕꯅꯤ꯫ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯅ ꯄꯤꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯗꯨꯗꯤ ꯑꯦꯀꯣꯃꯣꯗꯦꯁꯟ, ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟ ꯑꯗꯨꯒ ꯗ꯭ꯌꯨꯇꯤ ꯃꯤꯜꯁꯨ ꯄꯤꯖꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯊꯥꯒꯤ ꯑꯣꯏꯕ ꯁꯦꯂꯔꯤ 68,000ꯗꯒꯤ ꯍꯧꯖꯒꯅꯤ꯫ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛꯇ 7005273217 ꯅꯠꯇ꯭ꯔꯒ 9366230077 ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁ ꯅꯣꯔꯠ ꯏꯁꯠ ꯋꯤꯟꯗꯣ ꯇꯤꯚꯤ ꯕꯤꯜꯗꯤꯡ ꯍꯠꯇꯥ ꯅ꯭ꯌꯨ ꯆꯦꯀꯣꯟ ꯔꯣꯗꯇ ꯂꯦꯡꯁꯤꯟꯕꯤꯔꯛꯎ꯫ ꯁ꯭ꯄꯥꯔꯀꯜ ꯑꯦꯖꯨꯀꯦꯁꯅꯦꯜ ꯁꯔꯚꯤꯁꯀꯤ ꯀꯦꯔꯤꯌꯔ ꯀꯥꯎꯟꯁꯦꯂꯔꯒꯤ ꯐꯤꯃꯦꯜ ꯑꯃꯁꯨꯡ ꯃꯦꯜꯒꯤ ꯑꯍꯥꯡꯕ ꯄꯣꯁꯠ 2 ꯀꯧꯔꯤ꯫ ꯑꯦꯖꯨꯀꯦꯁꯅꯦꯜ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟ MBA ꯂꯣꯏꯕ ꯑꯣꯏꯒꯗꯕꯅꯤ꯫ ꯐ꯭ꯔꯦꯁꯔ ꯑꯃꯁꯨꯡ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤꯕ ꯌꯥꯒꯅꯤ꯫ ꯍꯦꯟꯅ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ 7005063196 ꯅꯠꯇ꯭ꯔꯒꯅ 9366230077ꯗ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯎ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁ ꯁ꯭ꯄꯥꯔꯀꯜ ꯑꯦꯖꯨꯀꯦꯁꯅꯦꯜ ꯁꯔꯚꯤꯁ, 2nd floor, North East Window TV Building, ꯍꯠꯇꯥ, ꯅ꯭ꯌꯨ ꯆꯦꯀꯣꯟ ꯔꯣꯗ, ꯏꯝꯐꯥꯜ ꯏꯁꯠ, ꯃꯅꯤꯄꯨꯔꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯎ꯫